First of all, the EPAC TV News welcome. Maliam da subulan tholk payabi akib chawna mayuk naringai cherakta Global Firepower Index na kunja 2025 ki oina military gi lamda khwaidagi matik maya lebak ki mami lothorakre. Global Firepower Index kunja 2025 ki Maliam gi lebak chamga nifum mangaronggi military gi oiba matik maya gi matang da yam kupna nainraba matungda phongdora khebari po si matung inadi Maliam gi oina military da khwaidagi matik maya leba asi America na oiri. Index asigi matung ina America na score 0.0 tarit mari phangduna military gi lamda khwaidagi matik maya leba am oibu ngamkiban. Panbiya badi Global Firepower Index kunja 2025 ki matung inadi rankings di yawiba maling lebaksing 0 gi maya da khwaidagi yam nakna leba aduna military gi lamda khwaidagi matik maya leba am oiriban. America hari leba asi kunja 2024 da makhogi oiba military gi budget asi $1 billion chanipan ko hamdo hen oiki loinana ani suba military gi lamda khwaidagi mapangal leba na Russia na oiri ranking sida Russia na score 0.0 tare nipan phangmungamki lanmi masing yam leiba ga loinana nuclear gi lamda su khulai gi masing yam leba amsu oiriban China na 0.0 tare nipan phangduna ahum suba ranking da leibungamki China gi hek matung da Maliam gi oina mi gi masing khwaidagi yam leiba am oiriba India na score 0.amma nipan mari phangduna mari suba military gi khwaidagi mapangal kan leba am oi South Korea na score 0.13 phangduna manga suba ranking da leiri Britain na score 0.13 phangduna taruk suba position da leiri France na score 0.19 phangduna tai subada Japan na score 0.19 phangduna nipan subada Turkey na score 0.1902 phangduna mapal subada aduga Italy na score 0.213 phangduna tara suba position da lei haina report sina hairi India da matam punamaki oina nikal khulai matang aki yakhang piriba Pakistan ranking asigi manungda tara suba position phawgi manungda chanmangamdre Index asigi matung ina Pakistan score 0.25 phangduna trani thoi suba position da leiri Pakistan India ga yengdarbu matamda military gi lamda hoji yamna sona leiri adumapo Pakistan military gi ranking trani thoi suba position da leiba haibisi India gi oina di yam section ngai oibani hainasu pawosin makhata Gaza gi matang da Israel gi Prime Minister Benjamin Netanyahu amadi Russia gi President Vladimir Putin anina telephone da wari sanakre Lusing ba ani yasin Gaza gi matang da kari matang da wari sanakibano haibagi chapchaba khangmu ngamjabasu hauji Gaza da America gi midyeng changduna semga sagatna hot nei ba asida chai na ba kaya la ibasi kokhan na ba ngamna ko pandam da wari sanab oirangbani haina Jinhua News Agency na hai panbiya badi hauji Gaza da leibu langi chaitheng phangliba miyosingna thengnari ba tongan awaba singsi kokhan na ba gi damakta Donald Trump ng Gaza bo red zone amadi green zone haina lam anton khaido la hotnari Donald Trump wi thawang asi Russia ni yaning da phongdorok pag loinana atop lambi ke amsu putur na bahai kiban hiram masigi matang da chapchama philip ama lobung ngamna bagi damakta sayul sigi man da UN mifam ama soidana pangtholagani hainasu pawosin makhata Israel gi yekna balibak singi masing kham theng hengalakpana maram oiraga Benjamin gi wakhalon honakadawri haina expert singna haire report asigi matung ina mahausa dagi hona Israel gi achoba yekna balibak asi Iran leibak ni Madugi mathakta Middle East leiba leba ayambana na koina amadi hakthengna na Israel gi mayokta leiba leba ayambana adubo handak sahi asida Turkey gi Erdogan lengak hek lakhibaga Israel gi achobu yekna lebak sing manda Turkey su am oirakhibani Middle East Yahudi gi leiba ambata oiraba Israel na Middle East leiba lebak singa pun amukta ta thengna bahaibisi phanayam chakutpa advance oiraba amadi lang khulai kaya leirabasu adum achoba awaba amadi oigidoribani maram baduna Thai dagi chatna dun laklaba Israel gi oiba policy program sing asigi matangda wakhalon hongdokpagi tangai phadaba leiri haina expert sing na haire expert sing na phongdoropagi matung inadi Iran gi matung Turkey na Israel gi khwaidik achobu yekna baliba amasu oibani haina su pawosin makhata Afghanistan da India na achobu mating panglakpa ubadagi Taliban lengakna kham thengna harau nakre haire report asigi matung ina Pakistan ga lan soknariba awabagi matam asida India na hidak ang taktagi hauraga chana thaknaba polam sing amadi nongmagi tangai phadaba mating kaya panglakkhibani
India amadi Afghanistan lepak ani gemerk afaba mari lakpa ubudagi Pakistan gi lucing basina kamten waro baga loinana India na puna mak thokhan bani haina su chawna maral sirakki ningsing baya badi handak Taliban amadi Pakistan ani gemerk ta sokna hibilal adusu India na thokhan bani haina Pakistan gi lucing basina chawna maral si ba leikhraban India na handak Taliban da mating pangli basi pangbag loinana afaba mari thamlakpa uba asida Pakistan gi lucing basina Taliban sing dazu kamten nungai ta photo aduna tobi ma khangdab leba ni haibusu leikhraban Sahi yani hena sok adun lakli Hamas amadi Ijegi lal asida haising lab amadi advance oiraba Ijegi lalmisunu lepp leitana landa adun hatkiba Palestine masing lising humpung panggasani pan fuhum doiram sugre report asing matuk ina lan asida asu apan nanggiba Palestine gi masing puna lak amaga lising humdra satrek sung tar hen kre hai haukiba pung kun marigi manung de Ijeni chatakiba attack amada Palestine ahum hatkre Haujoji Gaza da ceasefire chatna krabasu Hamas amadi Israel anigi markta amman amagi matakta landana bagi thabak lepp leitri ningsing buya badi Israel amadi Hamas ka chatraki lalasi da khwaitagi chawna mangjaba oiribasi misam Palestine singni hainasu report asini makhata Gaza Stephen nongkana chuba maramna lanjelakpa mising ten khallaga leiba mafamsingda ising changba leikhom leinang thitpatagi amukka hen awaba mayokna kre hairi Piba masina maram oiduna tiangbang piba singna makogi leifam thorang tawba amadi atai mateng pangbagi thabak sing adu kan chathai haina United Nations gi Officer for Coordination of Humanitarian Affairs ki makedegi hairi nong kan hai thaba sina maram oiraga Gaza stipsin bathuna lanjila commission gi mapot masai amadi tongan polam sing mangbo takpa imung lising kayana nong chotun ana ay kay york payabagi akiba leire ahal oiraba sing soinaiba amadi atai hakchangi phibam chadaba singna amuken awaba tari haina osi ai report aman hairi icha osi tingnabagi damakta khulai kayasu darkar tari adubu Gaza dadi madu amata leite ten singdagi hoduna tongan ising pithok chathokinaba khulai phabu manang kain leite haugiba chayul khara chida Syria gi tharam da Israel gi lanmi sing thomjilakpagi changyam hengalakre hairi thasi ahan bada tangkhai khakta changchilakpagi thodok kunthra haina thokre haina Syrian monitoring group ki pawa mana hairi United Kingdom da based over Syrian Observatory for Human Rights na phungdora khibagi matung inadi Israeli trupsingna Kunaitra amadi Dara province da yauna operation chataduna misam amadi nupi angang kaya phajinba lambi amasung labukta bulldozer sinadun takhaiba amadi matam kharagi oiba military checkpoint sing hangdokpagi thabak tawi hairi Israeli force chathaiba thausilasi mamang da amukta tawgidriba aduga yamna sukumsilakpa amani Masida Syrian Sarkar ki maikei dagi formal oina pakum piba amatasu leitri haina monitoring group asina hai Israel gi odidi makhoi gi lona badalaiba khas Syria asi terrorist ki makul on ki maramna hai ma phamjing takthok mathok tai hai khas Syria da terrorist ma pangal semkat na bhot olobadi yamna nagada chai chagani haina su Israel khangal li hai United Nations Egypt amadi Turkey chingba Syria gi ningkha tambalaiba amana kanna yaningda phundok labasu Israeli official sing makoi oi action na si makha chathar nabagi damakta Syrian authority ne makha lamda mapung phan control to di haibo pham su phongto ki hai Asia leipa ki manung chen leiba China amadi Japan leipa ani ki marakta achau bulanjaw am tholok pa ba ati belai re haina report amana hai report asigi matu ina China na Japan da khoirang khosaw na gadaba thabak kaya pekhalak patagi leiba ani ki marakta chin gi lan akan mong da chathaba hokre loinana Chairak asida China na Japan ga lon reiba samudra gi lamda langi jahaz kaya thoujin duna Japan ta chaung aki ekhang pirakhibani hairi panbaya badi China na Taiwan mu makhoi gi lamni haina claim tawdun lakhibani adu wafam asi Taiwan aran bu impham yaudabani haina adu ngasi phawba haidun lakli Taiwan ta America amadi Japan phong sokatun leiba sin maram oiraga China na Japan ta su kham thengna sawba loinana aki ekhang piba horkhibani China amadi Japan leba ani ki phibam asi hen nong monomul silakpa haibudu oiribani Prime Minister Sane Takaiji gi wafam madu tarabu matung da China gi minister singna kham theng sawbu loinana Japan na China gi yachariba plan sing adu ait apan piklabadi mangkak no hatkani haibu wafam phawba aki ekhang pi hiban hauji ki oina China amadi Japan ani ki makta unkhatnari basi asuma hengalak labadi nong mantraga nong mudi leba ani ki makta achau bulan soidan thorpa yai haina su expert sing na phongdok le Russia ki President Vladimir Putin ki Nepal thudekna bagi damakta Ukraine da nupi angang yauna civilian miwai punamak lan gi akan training pangtok hokre hai report asigi matung ina
चाही अहम हेलब यूक्रेन अमदी रशिया की लाल असिदा पिखरब लेबा यूक्रेन चावरब मलेंगी मिलिटरी लमदा ख्वाइदगी मपांगल कनब अनिसुब लेबा अम ओइब रशियाना हेंजिन हनबु ngамदनब थमलक्किबनि लान असिदा लनमी सिबगी चांग असिसु रशियाना याम हेनग्रे मरमदी रशियान यूक्रेन बु याम सोनब लेबा अमनि हाइन खंदुना लंदारक मतमदा ममा लेबा कुनुसिजब कथोक ngamba amadi यूक्रेन की लनमी अमदी मिचम मियामना पुन्ना रशिया की मयोक्त लेप्तन लेरक्किबनि निंगसिंग बयाबदी हौज अकनब लान सोकनेब यूक्रेन हाइब लेबा असि सोवियत यूनियन लेरिंगी मतमदा रशिया का पुन्ना लेरम लेबानी अदुबु सोवियत यूनियन काइखिबदगी यूक्रेन अमदी लेबा असि ओइबा चाउना चैनब लाखिबनि नकलम रोमदा यूक्रेन की हाइसिंगलब लनमीसिंग था खरगी ममांग रशिया की एयर डिफेंस सिस्टम थुगाइखिब अदुगुमना हौकिब पुंग कुनमैगी मनुंगदा यूक्रेन की लनमीसिंग मिसाइल अमदी ड्रोन कया कप्सिलक्तुना रशिया की मतिक में लेरबा S-400 हाइन खंगनबा ट्राइम्स लॉन्चर एयर डिफेंस सिस्टम अमदी रडार की सिस्टम अनि मपुंग फान थुगाइब नुमखि थौंग असिन मरम ओइरगा रशिया की ओइनदी याम चाउन अमांग तथोप हाइबदु ओइरिबनि चाही अहम हेलब यूक्रेन अमदी रशिया की लाल असि हौजिक पाक सना लोइसिनबु याबगी ममी एदुमक उब फंगद्रि लान अमुक्ते हेना कंसिलकपसु याइ हाइना हिरम असि मतंग थिजिलिब एक्सपर्ट्सइन हाइ इकुई कुइदना पाकिस्तानी पार्लियामेंट पास तौगिबा 27 सुबा कॉन्स्टिट्यूशनल अमेंडमेंट पाकिस्तानी मिलिटरी अंगक फंग शक्ति पीखरे लोइनना सुप्रीम कोर्ट ना पॉलिटिशियल अमदी मिलिटरी मथक्त लइबा तोंगान तोंगान आइन हक खरा लौथोक्रे हाइ